अहानबदा मरु ओइबा पाव BJP na lakadoriba taranithoi suba Manipur Legislative Assembly Mikhalgi Party gi mirep singi ming ngasi lauthoklagani haina thajanari ngasi Manipur da Omicron variant ke anoba case ahum thengna kre hojik state asida Omicron case masing nifuni choi su kre mioi chamri humphuma thoi COVID positive oiki mari lekhitre Kokchingda INC gi mioi chahum yankhairom party gi membership tagi resign tokre intending candidate Yangkhom Nila Chandrana Luchingjuna sem kiba INC gi booth level committee singsu resolve tokre Amadi JCILPS students wing na Manipuri Bazar da Amra Bengali gi General Secretary Bakul Roy gi effigy mai thaduna protest tokre Kurumzari Poni TV na pizaba numidangi Manipuri pau migyeng tabiriba singbu Jennifer Sharma na taram nokchari hojik pau sandok na pizari BJP na ngasi lakadoriba Manipur Assembly Mikhalgi Party gi mirep singi ming lauthoklagani haina thajanari Hiram asigamari lainana Central Election Committee CEC gi mifam ama New Delhi da laiba BJP headquarters da hojik sathari hairi Constituency humpu laiba Manipur da February 18 amasung March ahum da tangkak ani thokna Assembly Mikhal pangthokani Vote masing March 10 da thigani Manipur da coalition government luching liba BJP asi ticket pibagi matang da party manung da charang na ba phibam ama mayok nari hairi State asigi constituency kuding makta BJP ticket ta vote lepning ba mioi ani dagi ahum phawba lai hairi ngasi Manipur da Omicron variant ke anoba case ahum thengna kri hojik state asida Omicron case masing nifuni choi su kri mioi ahum asi layeng ba loijuna mayum da halhan kri contact tracing amasung containment gi thabak paikhatle haina Dr K Rajo Singh Director Health Services Manipur na cherol amada hairi Manipur da ngarang mioi chamri taranipan nauna COVID-19 positive oiki laina asina maram ojuna mioi ani makhata na laikide Positivity rate asi chada taranipan dasmik ama oiki. Mioi chama marfu tarani thoi COVID tagi fagalaktuna discharge tauki. Hojik state asigi COVID-19 case masing asi lak ama lising kuntra chamri marfu tara yaure loinana laikhidraba masingna lising aniga kuntare ni. Haukiba pung kunmari asida Manipur da mioi chamri humphuma thoi nauna COVID-19 positive oikre laina asina maram ojuna mioi mari makhatana laikhidre. Sample punna lising aniga chatruk marfu tare test tawbada hariba case sing asi fangkhibani haina COVID-19 command control room na hari positivity rate asi chada tara tare dasmik ani oiki hariba pungfom asida mioi chama nifu nipan COVID tagi fagalaktuna discharge tawki COVID-19 command control room dagi thadorakwa cherol amana hojik state asgi COVID-19 case masing asi lak ama lising kuntra chama pan yankhai ma tho yaure loinana laikhidaba masingna lising aniga kuntra mathoini hari numit mangani thangna na lak ahum hena report tawkraba matungda ngasi India da COVID-19 infection asi lak ani ga lising yankhai manga chanipan humputara mari thengna khri case tally asi crore ahum lak marfutara taret lising marfutara mapanga chani subna ani su khre haina Union Health Ministry gi data amana hari Nau namioi chatruk tara mari tharaga laikhidaba masing punna lak mari lising marfu tara chamri humpuni thoi sukre Ministry na hari active case ki masing asi lak kuni thoi ga lising kuntra taruk chanipan nifuni thoi da hantarakre loinana recovery rate asi chada marfu tara humdoi dasmik ama manga da hantarakre mioi crore ahum lak humfutara lising humfutara ma thoi ga chanipan marfu tara nipan COVID tagi fagalaktuna loinana Sibagi chang asi chada ama dasmik ani ahum oiri hari. Hojik fawbada libak asida COVID-19 vaccine dose crore chama humpuni thoi dasmik mapan ani kapthokpa ngamkhre hari.
Kakching Assembly Constituency ki INC da mirep oigani haina chongthokiba social worker Yengkhom Nilasandra ngasi mahaki yamlaba worker singa loinana INC dagi resign tokre. Kakching Khulen Leisang Bam Pareng da leiba Yengkhom Nilasandra gi yumda pangthokiba press conference amada firep asi lauthokibani. Sora Irengban Bijoypur amasung Palel gi mioi kaya laktuna press conference aduda saruk yaki. Kakching District Congress Committee ki Secretary Yengkhom Somarendro, ex-chairperson Yengkhom Rajendro, NSUI Kakching District ki President ki Ais Rabidas, MPCC na Sem Kiba Kakching Assembly Youth Congress ki President Khetrimayum Chinglemba yauna atai thaupuba sing amadi, Sora Irengban Bijoypur Palel gi INC member sing yauna punna mioi chahum yangkhairom INC ki membership tagi resign tauki. Yengkhom Nilasandrana Luchinduna Senkiba INC ki boot level committee singsu dissolve tore haina committee ki thaupuba singna lauthoki. Social worker Yengkhom Nilasandrana hai service ta lairingai matamdagi hauna leibaki seba kaya tawraki. Kakching miyambu schedule caste certificate fangnana bahotna bada maipunana chen khiba makha tarakpada art and culture gi lamda thabakaya paikhatlakpa lairik irakpa manifa organize tawrakpa Juvenile Association Semduna Football Ground National gi thakta sengbat khiba laishangda potha sangkat khiba sora gi masajita floodlight na chingba kat khiba layeng bada amadi public toilet saduna kat khiba singbu ningsingki leiba ki seba tawning bagi ihulga loinana INC da changkhibani haina Nilasandrana phongdokhi leibak asi mangla basu yai haibagi mawongda natural justice loine thugairaga mioi amada hector ticket pi khiba asigi ticket pi kiba asida isada natana workers singi thamoida yamna ningaitaba pokhi workers singna thamoida singna ba fawbaga loinana bot lepa tokpa yaroi haina yamna kanna hairakpadagi ngasidi miyamgi support ka loinana tarani thoi suba state election asi thengnaragani haina su mahakna phongdokhi jumi hogiba madam khari mamangda koi joili apunga ticket phangban mi aduda koi punna join tawbani akoi punna saru yaminarga party election chi campaign torga akoi punna support tawinagani haina lawhi sumaina phajana yamna akoina yam thajana thamamba khalamba party asigi party gi ideology di khana phajaraga su madada state ki pairiba leader sing asina gyanmen tadaba aduga national justice unkai kairaga akoi leiriba thobak thong mayam adu karim to ubidaba kanagumna haijalamba ya ai adu warga adu tawbani da tawbani wrong propaganda wrong promise mayam to ya adu tawribadu asumara arandra haibisidi Mana tawgiba thabakuna adagi magi nature duna mau karamba miyoino haibudu adu yengaga khangadabane JCILPS Students Wing na Manipuri Bazar da Amar Bengali gi General Secretary Bakul Roy gi FSG mai thaduna protest tokri Hiram asiga mari lainana JCILPS Students Wing gi convener Hobism Chalamba maitaina haiki lamdam asigi yelhomi kayana niyom kaina changsilakliba mitop sing asi thingnana bagi damak ILP chana halu haiduna lisang sitna ihau changsinduna laki ihau asida mahairoi kaya asok apan nangki mahairoi sapam Robin Hood fawba thawai thakiba laikri asigumba phibam asida miyamgi wakhalon ubiduna central government na lising aniga tarama panda ILP chana hanki adubu yamna thamoi sokpa thodok oina Bengali khaktagi oiba wakhalon da leiba yamna communal oiba Amar Bengali hariba kanglop asina Manipur da ILP chana hanbagi mayokta Supreme Court ta case toksilakpa asi lamdam asigi miyambu karisu laitana khanbani Amar Bengali na Bengali sing nungsibagum aikhoisu Manipuri singi damak lepli yalhomi singi hakta mitop na khut thingzinba yaroi Manipur miyamgi laibak Amar Bengali singna lepa yaroi haiduna Amar Bengali gi General Secretary Bakul Roy gi FSG mai thaduna yaning daba phongdokpani haiki ꯑꯩꯈꯣꯏꯒꯤ ꯕꯦꯡꯒꯣꯜꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯁꯥ ꯈꯛꯇꯪꯒꯤ ꯈꯟꯕ ꯌꯥꯝꯅ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯑꯗꯨꯒ ꯃꯁꯥ ꯃꯁꯥꯒꯤ ꯏꯟꯇꯔꯦꯁꯇ ꯑꯣꯏꯅ ꯌꯦꯡꯉꯒ ꯕꯦꯡꯒꯣꯂꯤ ꯈꯛꯇꯪꯒꯤ ꯈꯜꯂꯀꯥꯟꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕ ꯃꯅꯤꯄꯨꯔꯗ ꯆꯠꯅꯔꯤꯕ ILPꯁꯦ ꯍꯟꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯁꯨꯄ꯭ꯔꯤꯝ ꯀꯣꯔꯠꯇ ꯀꯦꯁ ꯇꯧꯕ ꯑꯗꯣ ꯌꯥꯅꯤꯡꯗꯕꯒꯤ ꯑꯩꯈꯣꯏ ꯃꯈꯥ ꯆꯠꯊꯖꯔꯛꯄ ꯑꯣꯏꯅ ꯑꯩꯈꯣꯏ ꯉꯁꯤꯒꯤ ꯈꯣꯡꯖꯪ ꯕꯤꯖꯤ ꯃꯩ ꯊꯥꯕ ꯃꯈꯣꯏꯒꯤ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯕꯀꯨꯜ ꯔꯣꯏꯒꯤ
mai thabagi tharaga akoina thungjaksing sanjabani hairiba Bengali ase makhoi tawriba case asi karamba interest tawribano lamdam asida leiriba haibide akhoi lamdam Manipur se leiriba Bengali singnadi akhoi gi lamdam asida makhoi da karimata akhoi gi thitan leibena singba kaimta leite makhoi akiba amta leite akhoi gi press aba phungdok siba leirabani hairiba asini gi phom oirakanda akhoi gi makhoi khatangi khallakanda lamdam si khatangda notice leiriba tungan ba ILP sanariba lamsing asidagi take tawdraga lamdam asida khatang sanariba ILP sim lothokadani haibo wafam tungan ba aranba propaganda tawrakanda case tawriba se yam tuna hadupi Hayeng pangthokadoriba humputara humdoi suba Republic Day thoramgi mang oinana More Police Commando amadi Assam Rifles ki apunba combined team na More Town gi akoiba gi mafam singda koina chatuna pam dabat hodok sing thoktanaba security ki checks and thorang lokhat kri More Police ki Additional SP Operations Robinson, Additional SP Law and Order Sukumar, SDPO KS Sarat Singh, Police Commando amadi Nifu Humdoi Suba Assam Rifles ki Major Rakesh Yauna Security ki Jackson Thorang Lokhat pada Saruk Yaki. Hauzik pau gi marak thakna atin babrek amatang lauminasi. Karigumba dom yumda laiba anaba singi hidakapa dressing tauba blood sample loba rice tube hapa catheterization hapa enema tobinaba experience lairaba nurse amati doctor thibada awaba thengnabirabadi wabiraganu Medline Home Nursing Care Service Manipurna pungkunmari chupna adom yumda latuna hidakapa injection piba dressing tauba feeding tube hapa catheter hapa amadi makhal kya ge anaba sing experience lairaba doctor amadi nursing tuna mating pangzari akupa marol gi damak Medline gi helpline number 9205987988 amukasu 9205987988 ta call tawna tanabiu natraga Google Play Store gi Medline app download tawna booking tawi Breaking matong taram nokjari makhataba pau pizari Manipur asi mahai masing matik jana hairaba state amani haina Manipur gi Chief Secretary Dr. Rajesh Kumar na phongdokre wafam asi ngasi Imphal gi Palace compound leba City Convention Center da pangthokpa tarani thoi suba National Borders Day gi thoram da Chief Secretary na phongdokhibani thoram aduda DGP P Jongel Additional Chief Secretary amasung atai official kayasu saruk yaki Thoram aduda Dr. Rajesh Kumar na ngasi National Borders Day gi thoram aduda Manipur gi praja khudingmakna isagi vote isana pamba afaba candidate khalaga thadabiu hairaduna afaba laingak ama sembada miyam gi mateng changi haki amadi lakadoriba tarani thoi suba Manipur Legislative Assembly election asi free and fair oiba election oihanduna senja thumja tawdaba sarkar ama semba tangai fade haina su mahakna haki Loinana Manipur State asi lairik laisu haiba mioi kaya leiba maramna isana isagi board pu mamal khangna piduna lengak ama chawkhatna ba hona bada chawraba thodang lobiu haiba wafam su thamki thoramgi saruk ama oina state icon sing nongna electoral roll da register tawraba sing amadi BLO kaya da award sing su khutsinaki Let us have a free and fair election. Let us elect the best people possible. Let us have the best government because government will decide the development and economy and the prosperity of state and also will ensure a peaceful coexistence of multiple tribes and ethnic diversity of the state should be maintained. There should be complete harmony between each and everyone. COVID is affecting us. The number of COVID cases are going up in last 10 days and is bound to increase a little bit more because as we know the third wave had just begun in the country. Cities like Delhi and Mumbai are seeing now constant fall for last 3-4 days but places like Karnataka, Kerala the numbers are on the rise. But the good news like today morning the overall numbers have gone down drastically in the country. District Administration Tamenglong na CSO Sing, Media House Sing amadi Academic Institution ga khutsam naduna tarani thoi suba National Borders Day NVD Tamenglong District Headquarters sa laiba DC Bangaloda pangthokre. Thoram adu making election inclusive, accessible and participative haiba hiramda pangthokhi.
Hungyu Warsang DC Tamenglong, Ningreingam Leishan ADM Tamenglong amasung Rohit Anand IAS SDO Tamenglong na thoram aduda saruk yaki. And without being influenced by language or any individual. District Election Officer DC Bisnupur District Nehru Yuba Kendra Bisnupur Amadi Dalingtoingambi Leisafan Girls Club Ichinga Kutsam Naduna District Youth Convention Cum District Cultural Program Amadi National Voters Day ngasi Iching Community Hall Moirangda Pangthokri ngasi pangthokiba thoram aduda District Election Officer DC Bisnupur L Bikram Singh IAS Dr. Salam Dhana Singh Deputy Director NYKS Bisnupur amasung Nodal Officer S. Vip Bisnupur, Risikanta Singh, R.O. Thanga Amadi, Atay Maru Oiba Miyoy Kayana Saruk Yaki. Lamabam Pisak Director, Childline Bisnupurna, Youth, Drug and Human Trafficking, Critical Challenges Haiba Topic Da Wangangki. Nongna Border Chalaban Naha Singi Epic Card Singsu DEO na Yentoki. January Tara Marida Pangtokiba District Level Ballot Battle, Written Quiz Da, Makok Matang Tarakraba Mahiroi Singda, Selgimana Amadi, Certificate na chingbasu yantoki loinyana District Level Cultural Competition amasu pangtoki Competition adugi winner singda selgi manasu yantoki Manipur Tourism Department na Sinduna State Tourism Day haingangi Ibudo Marjing Polo Complex ta ngasi pangtokri Thoram aduda Tourism ki Commissioner PK Jahana Hai State ki Tourism chawkat hanbana sel thungi phibam phagat hanba ngamgani Tourism ki iho asida lamdam asida khundariba furup khudimak na saruk yaduna lam koiba singi yamna nungaiba mafam ohenba darkar lei mahak na hai lamdam asigi entrepreneur singna tourism ki machak mathum matik chana lehanna ba hona bagal loinana district khudingmakta leiba resort amadi hotel na chingbasu matik chana leiba haiba sisu lam koiba singi pukning chingsingna ba machak amani state asid ban amadi blockade leitaba lamdam ama oihanduna Tourism bu chakot hanaba hotna badam miyam nasu matyang pang biu hai nasu mahakna fongdoki. Thoram gi saruk ama oina nat ki oiba thoram kaya su pangthoki. Thoram aduda Tourism Director W. Ibeholsu saruk yaki. Now these places, the way we are developing in this area, the polo ground and then other added amenities, there are more things in the pipeline. We are trying to pursue Government of India to sanction some more schemes. So the idea of having an integrated tourism complex, when people visit, everything should be available. You know, whenever a tourist comes, he doesn't come alone, he comes with family. We need some amenities, we need certain facilities for children, for women. Our approach should be friendly, we should encourage more people to come. That one is that we will have a friendly environment for tourists to come in. At the same time, there will be overall economic activity which will lead to growth of the area also. We are all aware that elections have been announced and code of conduct is in place. So we are not able to organize this program in a grand way, but I am very sure that next time when we do it. Saitu Gampazol gi manung chanba yum yangkai ni thuina khundaba Jalbung village ta Salin digital na sinduna COVID-19 awareness kam poster campaign ama pangthokri. Thoram ga mari lainina fanjobam Lanajit Singh producer Salin digital na haiki hauzik aikhoi pumnamak COVID-19 lai chetka loinana hingli bani haibasi kaudaba fai election gi namada aikhoina SOP ngakta badi langani aikhoi isa yamna wakhan tana SOP ningtina ngakna election ga mari lainaba thabak thoram sing saruk yaba fai campaign aduda KSI Jam Singh FPO S Santi Sharma RO amadi Salin digital gi executive member singsu saruk yaki Hauzik Paugi Marak Tatna atin break amamuk lauminasi. Ningol Singi Punsida, Kwaidagi Maru Ebanumit Asibu, Hena Mangol Hap na Bagidamakta, Lazare, Bridal Makeup and Potloy Collection by Dojo Chongtao. Phone number 9366 214 258.
ꯊꯥꯡꯉꯛꯆꯔꯤ ꯃꯈꯥꯇꯥꯕ ꯄꯥꯎ ꯄꯤꯖꯔꯤ ꯆꯠꯂꯤꯕ ꯊꯥ ꯑꯁꯤꯒꯤ 13ꯇꯒꯤ 12 ꯐꯥꯎꯕ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯃꯥꯇꯤक ꯌꯨꯅꯤꯌꯟ ꯌꯥꯏ ꯁ꯭ꯀꯨल पुलिस लैंड थिएटर सेंटर मणिपुर न सिंधुना पांगथोखिबा 52 सुबा शॉर्ट प्ले कंपटीशन फॉर क्रिएटिव डायरेक्टर्स दा मणिपुर यूथ कल्चरल ऑर्गेनाइजेशन माइको पोरोमपात थवान थाबा लेकाई अखनबा प्ले खांगपोक संग मना तारेट पीनबा खलखरी चौखट लमजेल दा हेना खुमांग चौसनबा होटनबदा महौसागी खल सिथरक्तुना लाइचट यावना खुदोंथिबा कया पीरी हाइबसे प्ले असिना मयेक सेंगना उतली सुनील माइबोय सेकंड बेस्ट एक्टर रंजित निंगथौजा थर्ड बेस्ट स्क्रिप्ट राइटर C.S. Nganthoi थर्ड बेस्ट एक्ट्रेस डॉक्टर S. सुशीला सेकंड कस्टम डिजाइनर L. Brozendro थर्ड लाइट N. तंफासना मिचै थर्ड म्यूजिक डायरेक्टर अमदी L. ब्रिहोट बुंगचा थर्ड स्टेजनी महाराष्ट्र की वार्डा की मनुंग चनबा सेलसुरा हाइरिबा मफम असिदा ngarang numidang athengबदा कार अमा थोंग मथक्तगी तारकपदा मदुदा तोंगबा BJP MLA BJ रहंग दाले की मचानुपा यावना मेडिकल महाइरोय तरेत सीखरी लैखिद्रबा सिंह असि सवान की मेडिकल कॉलेज की फर्स्ट ईयर महाइरोय ngakतनी हाइना पाव असिना हाइरी कार ड्राइवर अदु कंट्रोल तोबा ngamdabadagi फीट निफु वांगबा थोंग अदुदगी तारकपनी हाइना पुलिस की पाव अमना हाइरी एक्सीडेंट अदुदा अतोपा गाड़ी अमता यावखिदे जाइलो कार अदु डेबिलदगी वार्डा तमना लाकपदा थोंगी वालदा थोमजिलबा मतुंगदा मखादा तादुना लाइबक थिबा थौदोक अदु थोकिबनी प्राइम मिनिस्टर नरेंद्र मोदी ना माहिरोय सिंह लेखिदबा अदुगा मरी लेनना अवाबा फोंगदोकपगा लोइनना प्राइम मिनिस्टर्स नेशनल रिलीफ फंड PMNRF तगी लुपा लाख अनि अनि लेखिद्रबा सिंगी इमुंगदा पीरगनी हाइना लाउथोखरी जिरीबम डिस्ट्रिक्ट की चंपानगर याओल क्लब की प्लेग्राउंड याओल जिम कमिटी चंपानगर न सिंधुना था असगी तरादगी टीम तरानिथोइना सरुक यादुना चथरकपा अनि सुबा ए साइड ओपन सॉकर टूर्नामेंट 2022 ngasi लोइसिनख्री फाइनल मैच ता कंगलाई फुटबॉल क्लब अमदी सनराइज क्लब कदमतला टीम ए थेंगनखी कंगलाई फुटबॉल क्लब ना सनराइज क्लब कदमतला टीम ए बु पांजोल अनि सिनोदा माइथिबा पीजुना चैंपियन ओइखी सनराइज क्लब कदमतला टीम ए ने रनर्स अप की प्राइज लौखी बेस्ट प्लेयर अमदी बेस्ट सॉकर द ट्रॉफी का लोइनना सेल की मनासु खुसिनखी फाइनल मैच के थौरमदा दिबोंग जीपी की प्रधान RK नोबिनसना याओल क्लब की प्रेसिडेंट एन मणिकांत सिंह ऑल जिरीबम स्पोर्ट्स एसोसिएशन की वाइस प्रेसिडेंट एस मणिटोन सिंह ऑल जिरीबम यूनाइटेड क्लब्स एसोसिएशन अजुका की प्रेसिडेंट माइपाक्सना मंगांग अमदी याओल क्लब की हानगी प्रेसिडेंट C.S. अमू सिंह सरुक याखी अरोइबदा मरुओइबा पाव अमुक हना पिजरी BJP ने लाकदोरिबा तरानिथोइ सुबा मणिपुर लेजिस्लेटिव असेंबली मिखलगी पार्टी की मिरेप सिंगी मिंग ngasi लाउथोकलगनी हाइना थाजनरी ngasi मणिपुर दा ओमिक्रॉन वेरिएंट के अनोबा केस अहम थेंगनख्रे हौजिक स्टेट असिदा ओमिक्रॉन केस मसिंग निफुनिथोइ सुख्रे मियोइ चामरी हुफुमाथोइ कोविड पॉजिटिव ओइखी मरी लैखिद्रे कक्चिंगदा INC की मियोइ चहुम यांखैरोम पार्टी की मेंबरशिप तगी रिजाइन तौख्रे इंटेंडिंग कैंडिडेट यंखोम नीलचंद्रन लुचिंगदुना सेमखिबा INC की बूथ लेवल कमिटी सिंगसु डिसॉल्व तौख्रे अमदी JCILPS स्टूडेंट्स विंगना मंत्रीपुखरी बाजार दा अमरा बेंगाली की जनरल सेक्रेटरी बाकुल रॉय की एफएसजी मई थादुना प्रोटेस्ट तौख्रे ngasi gi oinadi Poni TV na pizaba numidang gi Manipuri paw miyeng tapiriba singbu amukhana khrumzari